Hi guys, ngasisu wari anoba amaga puduna laksari. Wari asina haudingai da mahausa aigi video gi screen asida ubiri bo posaka se. Aikhoi gi maitai londa kari kawi hai bai gi comment section da comment tauduna takpirao. Ngasigi wari ase aikhoi gi sanapot yonba nupa amagi wari ni ba. Sanapot yonba nupa asina magi sanapot se. Yon duna asum lakpada nongmadi ningthau amagi sangda yaurakpani ba. Ningthau am segi sangda yauraklaba tungda mana ningthau da hai bani ba. Ningthau aingonda sanapot ahum haklei. Sanapot ahum se ningthau nang asi phawba uram khiroi haina. Masih hai bada ningthau aduna angak pa phangmani na ai di ningthau ni ai na bu karamba sanapot no karamba posak no asi phawba uram loi doiba masih hai raba tungda mana sanapot yon manu pa do da hai bani fare yenge nangi sanapot se kari no ningthau gi wari ado taraba tungda sanapot yon manu pa do na magi bek tagi sanapot ahum ka putrok pani ba sanapot ahum se yeng bada chap manai amata khena ba laite aduga sanapot yon manu pa do na ningthau du da hai bani ba ningthau masigi sanapot ase yeng bada chap manai adubu masigi mamal se yamna khetnai aham bagi sanapot ase masina lupa lakh ama aduga ani suba sanapot ase masina lupa lising yangkai aduga ahum sumba jan sanapot ase masina lupa lising tara khakta masih hai bada ngasagi ningthau do angak pa phangmani ba sanapot asida khena ba laite magi pochai da su amat khena ba laite aduga masida mamal ase kari da khenari bano kari gi damakta aham bagi sanapot asina mamal heli bano ani suba sanapot asina mamal khara tari bano aduga ahum suba sina asukki mati hongli ba kari gi no haina ma ngasagi ningthau aduna magi da lai ba praja pun makta hangmani ba yengo masigi sanapot se masigi mamal ase kari da khenari no hai ba miyam sing to la ga loina yengmani ba yeng masida sanapot miyam se pulamak se chap mana no uba sida miyam se amata khangba khenaba se mamal khenari se kari da no amata haiba ngamdabani ba haiba ngamdabadagi ningthau aduna magi mantri hai singma mantri do kauthoga hangmani ba nang amuktang yengu masi sanapot asida khenari ba se kari no aham bagi sanapot sina mamal lupa lakh amani hai ani suba sina lising jangkai ahum suba na sena lising tara masi haira batungda mantri aduna changlaga sanapot to yengbani ba yenglaba kanda mantri aduna haibani ba aikhogi napi mana se ahum khak puna law haina napi mana ahum khak se puraklaba kanda mantri aduna sanapot adogi mana kongda napi mana se ama khang namsin bani ba namsin laba kanda napi mana se mana dagi changlaga magi pukta ta bani ba pukta taraba kanda ngasai di sanapot ase magi machin ching hak lenglam mani ba aduga ani suba sanapot asida ke sai gi napi mana aduna magi mana se theng bata ngai ri ba ko magi machin che pangleng te leng mani ba aduga ahum suba sanapot ase asida magi napi mana ado namsin bada mana amadagi namsalaga mana amada phawrak pani ba mantri ado sanapot adugi khena basi gi mamal se khangba ngamle ba mana ningthau adu da haibani ba ningthau masida khena ri bai mamal se ai gyan ta ba ngamle ningthau da phajana haijarakke masida khena bagi maramdi aikhoi gi aham bagi sanapot ase masida ina napi mana se magi mana kong da happaga mabukta taraga magi machin ase ngai hak lenglami aikhoi mioi da mi mya ama le kana gumba mana haiga wo hai wo ta sing se phajana munna taraga gyan ta na taraga wari adugi wahai adugi maru oiba wahai khara khaktang magi machin dagi ngang thurakani haidurakani aduga ani suba sanapot asida aina napi mana asina mai mana kong asida thengbaga magi machin ase pangleng te leng ya khoi mioi bada mi meyam ama lei kana gumba mana wahai ama haibaga phajana munna ta jingai da magi thokpa pangang ta ngang ba panghum da khumba aduga ahum suba asina aina napi mana ase magi mana kong da hapta mana ama dagi hap laga mana ama dagi thoki khoi mioi da mi meyam ama lei khoi mi na ngang ni base ta da bida nakong ama dagi taraga nakong ama da thadokhiba makok ta lausandaba fajana munna tahadaba mantri aduna haibani ba masina maram oiragani sanapot asina khenari ba mamal ningthau ado gyan taba ngamle khoi miyobe da mi mya ama leiba ko mina ngang ba sakpada fajana munna tasanba munna lausunba aduga ngang ga da khara kata ngang ba mi mya ama lei mina ngang ba hodingai da pangang ta ngang ba magi thokpa ma magi hingada ba mong da pahing ta hingduna leiba aduga mi mya ama su lei ko mina ngang ba sakpa sulau da ba mana tawda ba khot ka da ba madu da tawna leiba masigi piklaba wari asida tamjaningai haibabu khoi mioi base isada lei nang segi mamal lai hange lai heloi ge haiba masi hairaga ngasigi wari ase matang asida loisinjare karigumba wari sina nungai bi tholaga di ai gi channel se nungsi biduna subscribe tawbiramu mathang da thengna se gi anau video amaga loina na matam do bhabu gi damakta kaina ra singa sigi oina bye bye ta